Hey guys, and welcome back to another video. Ngasigi video sina mayam isagi karma da base toba haidi migi karma da taba isagi eba karma da base toba reading oidoini haidi isana tawzakiba aphapata bagi matungina isagi aina adum future da ko kari good karmas amadi bad karmas lege habdugi maramda hafet charakpa knowledge ama khangminanaba reading se tawgadoine habdi isagi aina kari aphaba pige phataba pige haibagi mongduni ko reading se laktoise ado ngasigi aina reading se pile ani thokna khaidokjoge pile A amadi pile B ko sige white candle oibasina pile A aduga sige pink candle oibasina pile B ko pile anisdagi isa isana apamba pile amamam ngahaktang push tawraga choose tawbiro aduga choose tawba loiraba matungda like isagi pile dugi oiba reading do tabiro ko ado ngasigi oiba reading se hawrse without further ado let's get into the video. Hey guys, so ngasigi ahanba pile A ko. Pile A sige white candle se natragana sige tarot card se choose to be chili now singi damakta isagi oiba kari good karma lege kari bad karma lege haibagi maramda reading se tawdoine. Do khoi pile A ahanba pile gi damakta card se shuffle tawjarage ko. King of Swords ko. Ten of Swords. Six of Wands. Seven of Swords. Nine of Pentacles. Card se am chawi ko aigi khudai hena chawi dugine shuffle tawbada he paithoise. Eight of Wands reverse ko. So sumaina leire card chingse ado mayam gi oina first and foremost good karma good side ki oiba vision hana pizage haidi pile A oibe bachelor sing sana life ta tawjaruba afaba singi mahai oina haitare ko isagi good karma oina kari lege ha matamda ahambada king of swords saiba card che thol eba sigi king of swords saiba card chi matungina pile A oibe bachelor sing se isada dum thabak ama tawo matamda haidi kenoma group oina pullaga thaba ama tawo matamda isada leadership quality possess tawba leadership quality chenba amadi isana ngangba wase mina dum tabiba adagi kenoma problem ama thoe issue ma thoe ha matamda solution je isagi kokta hana hita thokpagumba adagi kan ngasai mi mayamna khanadaba wakhal romna top wakhal khanma ngambagumba adugumba haidi isada dum mental and intellectual strength se kitang high oina leiba adagi isana pukning changna ai simadi tawrage simadi hotnarage na khanna hotnakiba jaga se sisida dum isase isagi oiba lambi ma dum tholakpa phanamna struggles and obstacles na ama thengna taraga su isana phasna full focus oina kok thadaraga ko phasna wakhal khallaga kainoma hotna taragadi hotna jamaldo dum lemna mangdaba gumba sigumba se dum isagi good karma oina pi ko isana tawjaruba afaba singi fall oina haitare ko mathangda six of wands hariba card che tholeba six of wands hariba card chi matungina isase thaba inkhang ta tawba matamda most probably for career and all ko adugumba matamda isase dum isana piba effort kumba sigi equal return dum phangbagumba adagi isase thaba inkhang gi lamdabu oiro natragana kainoma isana chaukhatnaba chaukhat thawrang ama pangthoke na hotnaba matamda isada dum isagi hotna jamal lemna mangdaba aduga isana hotna jabagi equal return dum phangba isana kainoma pangthoke khanba matamda pangthoke na khaliba thawuk tuda hotnariba singdugi chap chaba return dum phangbagumba isana piba effort khudimak haidi whatever you give isagida dum phasna return lakpagumba adagi luck leiba aduga dum kai haini isagi ba isana loba choices kumba isana loba decision gumba se isada favorable oibagumba adugumba singse ayamba dum thokani ko asise isagi good karma gi part of your good karma ne bako mathangda relationship kumba love life kumba gi ni yang pamatamda pile A oibiriba ichilinaw singse relationship kumba da
ꯏꯁꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯕꯜ ꯑꯦꯟ ꯁꯨꯏꯇꯦꯕꯜ ꯄꯥꯔꯠꯅꯔꯁꯤ ꯌꯥꯝ ꯊꯨꯅ ꯍꯦꯛꯇ ꯐꯪꯕ, ꯌꯥꯝ ꯏꯖꯤꯂꯤ ꯍꯦꯛꯇ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯣꯏ꯫ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯕꯤꯜ ꯇꯧꯕ ꯃꯇꯝꯗ ꯑꯣꯔ ꯏꯁꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯕꯜ ꯑꯦꯟ ꯐꯥꯏꯅꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯊꯨꯡꯅꯒꯗꯧꯔꯤꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯀꯩ ꯍꯥꯏꯅꯤ ꯊꯦꯡꯅꯒꯗꯧꯔꯤꯕ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯗꯣ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯆꯪꯕ ꯑꯃꯗꯤ ꯖꯔꯅꯤꯗꯣ ꯁꯥꯡꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ, ꯍꯥꯏꯗꯤ ꯉꯁꯤ ꯈꯛ ꯊꯦꯡꯅꯔꯒ ꯑꯣꯔ ꯊꯥ ꯑꯃꯅꯤ ꯈꯪꯅꯔꯒ ꯍꯦꯛꯇ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯜꯂꯣꯏꯕꯀꯣ꯫ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ ꯐꯖꯅ ꯀꯨꯏꯅ ꯁꯥꯡꯅ ꯈꯪꯅꯕ ꯑꯃ ꯆꯪꯒꯅꯤ, ꯑꯗꯨꯒ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ, ꯑꯃꯅ ꯑꯃꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯦꯔꯦꯛꯇꯔ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯏꯪꯅ ꯁꯦꯇꯜ ꯇꯧꯔꯛꯄ, ꯑꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯦꯇꯜ ꯇꯧꯔꯛꯄ, ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯁꯦ ꯔꯁ ꯇꯧꯗꯕꯤꯗ ꯇꯞꯅ ꯇꯞꯅ ꯀꯦꯔꯤ ꯇꯧꯕ, ꯑꯗꯨꯒꯨꯝꯕ ꯇꯥꯏꯞ ꯑꯣꯐ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯅ ꯐꯪꯒꯅꯤꯕ꯫ ꯍꯥꯏꯗꯤ ꯏꯁꯥꯅ ꯌꯥꯝ ꯑꯊꯨꯕꯗ ꯍꯦꯛꯇ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯁꯦꯇꯜ ꯇꯧꯅꯤꯡꯉꯦ ꯀꯥꯏꯅ ꯇꯧꯕ, ꯅꯠꯇ꯭ꯔꯒꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯐꯤꯜꯁꯤꯗ ꯔꯁ ꯇꯧꯕ ꯈꯣꯠꯄꯁꯤꯗꯤ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗꯦꯕ ꯏꯁꯥꯒꯀꯣ꯫ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯁꯤꯗꯤ ꯇꯞꯅ ꯏꯪꯅ ꯋꯥꯈꯜ ꯈꯟꯊꯔꯒ, ꯑꯗꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯇꯞꯅ ꯇꯞꯅ ꯑꯃꯅ ꯑꯃꯒꯤ ꯃꯔꯝꯗ ꯂꯔꯟ ꯇꯧꯅꯔꯒ ꯀꯦꯔꯤ ꯇꯧꯅꯕ ꯇꯥꯏꯞ ꯑꯣꯐ ꯔꯤꯂꯦꯁꯟꯁꯤꯞꯅ ꯍꯦꯟꯅ ꯏꯁꯥꯒꯤꯗꯃꯛꯇ ꯐꯦꯚꯣꯔꯦꯕꯜ ꯑꯣꯏꯕ, ꯏꯁꯥꯒꯤꯗꯃꯛꯇ ꯆꯥꯟꯅꯕꯁꯨ ꯑꯣꯏ, ꯑꯗꯨꯒ ꯏꯁꯥꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯨ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯑꯣꯏꯅ ꯐꯪꯒꯅꯤꯕ꯫ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯛꯇ ꯊꯨꯅ ꯈꯪꯅꯔꯒ ꯊꯨꯅ ꯁꯦꯇꯜ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯣꯏꯕ, ꯇꯞꯅ ꯇꯞꯅ ꯕꯤꯜ ꯇꯧꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯒꯤ ꯑꯣꯏꯔꯛꯄ ꯃꯤꯗꯨꯅ ꯏꯁꯥꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯌꯥꯕꯒꯤ ꯍꯥꯏ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕꯀꯣ꯫ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯁꯦꯇꯜ ꯇꯧꯃꯤꯟꯅꯕꯗꯨꯅ ꯂꯥꯏꯐ ꯄꯥꯔꯠꯅꯔꯗꯣ ꯑꯃꯅ ꯑꯃꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯔꯒ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯚꯤꯖꯟꯗꯣ ꯑꯃꯅ ꯑꯃꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯅꯔꯒ ꯆꯠꯃꯤꯟꯅꯔꯕꯅꯤꯅ ꯌꯥꯝ ꯑꯐꯕ ꯑꯣꯏꯅ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕꯀꯣ ꯄꯤꯔꯤꯁꯦ꯫ ꯁꯣ ꯗꯤꯁ ꯏꯁ ꯑꯣꯜ ꯄꯥꯔꯠ ꯑꯣꯐ ꯌꯣꯔ ꯒꯨꯗ ꯀꯔꯃ, ꯍꯥꯏꯗꯤ ꯄꯥꯏꯜ ꯑꯦ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯒꯨꯗ ꯀꯔꯃꯁꯤꯡꯁꯦ ꯁꯤꯗ ꯄꯤꯔꯦꯕꯀꯣ꯫ ꯃꯊꯪꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯕꯦꯗ ꯀꯔꯃ꯫ ꯕꯦꯗ ꯀꯔꯃ ꯍꯥꯏꯁꯦ ꯏꯁꯥꯅ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤ ꯉꯥꯛꯇꯁꯨ ꯑꯣꯏꯗꯦꯀꯣ꯫ ꯍꯣꯏ, ꯏꯁꯥꯅ ꯃꯤꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯔꯠ ꯇꯧꯕ ꯏꯟꯁꯤꯗꯦꯟ ꯈꯔ ꯂꯩꯈꯤꯕ, ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅꯗꯤ ꯂꯥꯟꯒꯦꯅꯗꯤ ꯈꯟꯗꯕꯤꯗ ꯃꯤꯗꯨꯅꯗꯤ ꯂꯥꯟꯅ ꯆꯠꯈꯤꯕꯕꯨ ꯑꯣꯏꯔꯣ, ꯅꯠꯇ꯭ꯔꯒꯅ ꯍꯣꯏ ꯏꯁꯥꯅ ꯇꯁꯦꯡꯅ ꯁꯣꯏꯔꯨꯕꯕꯨ ꯑꯣꯏꯔꯣ, ꯑꯣꯔ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯔꯒꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯐꯠꯇꯕ ꯀꯔꯃ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤꯕꯀꯣ꯫ ꯍꯥꯏꯗꯤ ꯗꯁꯥ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ, ꯑꯗꯣ ꯗꯁꯥꯁꯦ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁꯤꯡꯅꯗꯤ ꯗꯁꯥꯁꯦ ꯑꯐꯕꯅꯦꯅꯗꯤ ꯍꯥꯏꯅꯩ꯫ ꯍꯥꯏꯗꯤ ꯗꯁꯥ ꯂꯩꯇꯕ ꯃꯤꯗꯨꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯐꯇꯣ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯗꯣ ꯗꯁꯥꯔꯣꯝꯗꯗꯤ ꯄꯨꯊꯣꯛꯆꯔꯣꯏꯒꯦ, ꯕꯠ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯏꯁꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕꯒꯤ ꯕꯦꯗ ꯀꯔꯃꯕꯨ ꯑꯣꯏꯔꯣ, ꯅꯠꯇ꯭ꯔꯒꯅ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯕꯦꯗ ꯀꯔꯃ ꯈꯔ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯁꯨ ꯀꯔꯤ ꯇꯥꯏꯞ ꯑꯣꯐ ꯀꯔꯃꯅꯣ ꯍꯥꯏꯕꯗꯣ, ꯍꯥꯏꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯏꯁꯥꯁꯦ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯦꯗꯃꯤꯠ ꯇꯧꯅꯤꯡꯗꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ꯫ ꯇꯧꯕꯇꯕꯨ ꯂꯥꯜꯂꯨꯕ ꯑꯣꯏꯒꯦꯔꯥ ꯂꯥꯟꯗꯕ ꯑꯣꯏꯒꯦꯔꯥ, ꯄꯥꯏꯜ ꯑꯦ ꯈꯟꯕꯤꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯐꯇ ꯀꯔꯤ ꯀꯔꯤ ꯕꯦꯗ ꯀꯔꯃ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ 10 ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦꯕ꯫ ꯁꯤꯒꯤ 10 ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ ꯑꯦ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯂꯥꯏꯐꯇ ꯕꯤꯇ꯭ꯔꯦꯌꯜꯒꯨꯝꯕ, ꯍꯥꯔꯠ ꯕ꯭ꯔꯦꯛꯀꯨꯝꯕ, ꯑꯗꯒꯤ ꯏꯁꯥꯅ ꯌꯥꯝ ꯊꯥꯖꯕ ꯃꯤꯅ ꯏꯁꯥꯒꯤ ꯇꯨꯡꯗ ꯊꯥꯡꯅ ꯊꯤꯜꯂꯛꯄꯒꯨꯝꯕ, ꯑꯗꯨꯒ ꯏꯁꯥꯅ ꯑꯦꯛꯁꯄꯦꯛ ꯁꯨꯡꯇꯧ ꯇꯧꯔꯨꯗꯕ ꯃꯑꯣꯡꯗ ꯃꯤꯅ ꯕꯤꯇ꯭ꯔꯦ ꯇꯧꯔꯝꯕ, ꯆꯤꯠ ꯇꯧꯔꯝꯕ, ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯝꯕ, ꯍꯥꯏꯗꯤ ꯏꯁꯥꯗꯒꯤ ꯀꯥꯟꯅꯕ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯊꯣꯛꯈ꯭ꯔꯒ ꯏꯁꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯝꯕꯒꯨꯝꯕ, ꯁꯤꯒꯨꯝꯕꯁꯦ ꯏꯁꯥꯒꯤ ꯂꯥꯏꯐꯀꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯕꯦꯗ ꯀꯔꯃꯅꯤꯀꯣ꯫ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯑꯗꯨꯝ ꯃꯤꯒꯨꯝꯕ ꯇ꯭ꯔꯁ ꯇꯧꯕ ꯃꯇꯝꯗ ꯋꯥꯏꯁꯂꯤ ꯆꯨꯁ ꯇꯧꯔꯒ ꯇ꯭ꯔꯁ ꯇꯧꯕꯤꯌꯨ꯫ ꯃꯤꯉꯣꯟꯗꯒꯤ ꯍꯥꯏꯗꯤ ꯃꯤ ꯑꯇꯣꯞꯄꯗꯒꯤ ꯌꯥꯝꯅ ꯍꯥꯏ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯊꯝꯕꯤꯒꯅꯨ, ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯌꯥꯝ ꯍꯦꯛꯇ 100% ꯐꯨꯜꯂꯤ ꯇ꯭ꯔꯁ ꯇꯧꯔꯒ ꯊꯥꯗꯣꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯣꯕꯀꯣ꯫ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ, ꯄ꯭ꯔꯤꯀꯣꯁꯟ ꯑꯣꯏꯅ꯫ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ 7 ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦ꯫ ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ ꯑꯦ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯈꯥ ꯇꯥꯔꯛꯄ ꯕꯦꯗ ꯀꯔꯃ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ, ꯏꯁꯥꯅ ꯐꯅꯌꯥꯝꯅ ꯒꯨꯗ ꯗꯤꯠꯁ ꯇꯧꯔꯒꯁꯨ, ꯏꯁꯥꯅ ꯐꯅꯌꯥꯝꯅ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯔꯒꯁꯨ, ꯏꯁꯥꯒꯤ ꯃꯅꯤꯡꯗ ꯉꯥꯡꯅ ꯁꯛꯅꯕ, ꯍꯥꯏꯗꯤ ꯕꯦꯛ ꯕꯥꯏꯠ ꯇꯧꯕ, ꯐꯠꯇꯕ ꯉꯥꯡꯅ ꯁꯛꯅꯕ, ꯑꯗꯒꯤ ꯏꯁꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯥꯎ ꯁꯟꯗꯣꯛꯄ, ꯏꯁꯥ ꯑꯃꯗꯤ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯆꯤꯡꯊꯔꯒ ꯉꯥꯡꯅꯕ ꯍꯣꯠꯅꯕ, ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯀꯩꯝꯇ ꯂꯥꯜꯂꯨꯗ꯭ꯔꯒꯁꯨ, ꯀꯩꯝꯇ ꯁꯣꯏꯔꯨꯗ꯭ꯔꯒꯁꯨ ꯃꯤꯅ ꯀꯜꯂꯛ ꯈꯝꯕꯟꯕꯗꯒꯤ ꯏꯁꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟ ꯇꯝꯁꯤꯟꯕ ꯁꯟꯗꯣꯛꯄꯒꯨꯝꯕ, ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯊꯦꯡꯅꯔꯛꯀꯅꯤꯕ꯫ ꯏꯁꯥꯅ ꯆꯥꯎꯈꯠꯂꯤꯉꯩ ꯍꯥꯏꯗꯤ ꯆꯥꯎꯈꯠꯂꯤꯕ ꯃꯈꯩ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯉꯥꯡꯅ ꯁꯛꯅꯕꯤꯕꯁꯨ ꯍꯦꯟꯕꯤꯔꯛꯀꯅꯤꯕ꯫ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯤꯗꯨꯗꯤ, ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯦꯔꯤꯌꯔ ꯁꯦꯇꯜ ꯇꯧꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨ ꯇꯧꯕꯩꯅꯤ ꯑꯗꯥ ꯇꯧꯕꯩꯅꯤ ꯀꯥꯏꯅ ꯐꯠꯇꯅ ꯉꯥꯡꯅꯕꯤꯕꯗꯣ, ꯍꯥꯏꯗꯤ ꯑꯁꯦꯡꯕꯗꯤ ꯅꯠꯇꯕꯤꯗ ꯐꯠꯇꯅ ꯃꯤꯅ ꯉꯥꯡꯅꯕꯤꯕꯗꯣ, ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯔꯛꯀꯅꯤꯕ ꯂꯥꯏꯐꯇꯀꯣ꯫ ꯃꯊꯪꯗ 8 ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯔꯤꯚꯔꯁꯇ ꯊꯣꯛꯂꯛꯑꯦ꯫ 8 ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯔꯤꯚꯔꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯐꯇ ꯏꯁꯥꯒꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯀꯦꯔꯤꯌꯔꯒꯨꯝꯕ ꯑꯣꯏꯔꯣ ꯑꯃ ꯑꯗꯨꯝ ꯏꯁꯥꯒꯤ ꯐꯦꯚꯔꯗ ꯂꯛ ꯂꯩꯕ, ꯑꯗꯒꯤ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯂꯦꯝꯅ ꯃꯥꯡꯗꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯇꯥꯔꯒꯁꯨ, ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯏꯁꯥꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯆꯪꯁꯤꯜꯂꯒꯦꯅ ꯈꯜꯂꯀꯥꯟꯗ
ꯑꯌꯦꯠ ꯑꯄꯟ ꯈꯨꯔꯧ ꯑꯃ ꯍꯦꯛꯇ ꯊꯥꯡꯉꯛꯄꯒꯨꯝꯕ ꯑꯗꯒꯤ ꯏꯁꯥꯅ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯇꯣꯔꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦꯅ ꯈꯜꯂꯀꯥꯟꯗ ꯀꯩꯅꯣꯝ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝ ꯑꯃꯅ ꯑꯗꯨꯝ ꯌꯦꯠꯁꯜꯂꯛꯄꯒꯨꯝꯕ ꯍꯥꯏꯗꯤ ꯈꯨꯔꯧ ꯊꯥꯡꯕ ꯑꯌꯦꯠꯄꯒꯨꯝꯕꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯁꯥꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯑꯗꯨꯝ ꯊꯣꯛꯄꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯈꯔꯗꯤ ꯊꯣꯛꯂꯛꯀꯅꯤꯕ ꯏꯁꯥꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯅꯦꯒꯦꯇꯤቭ ꯀꯔꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯗꯅꯕ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯍꯥꯏꯗꯤ ꯂꯥꯏꯛ ꯁꯣꯏꯕ ꯖꯒꯥꯁꯤꯡ ꯂꯣꯏꯅꯃꯛ ꯃꯦꯜꯍꯧꯅꯕ ꯍꯣꯠꯅꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯌꯥꯝ ꯇꯉꯥꯏ ꯐꯗꯦꯀꯣ ꯑꯗꯣ ꯒꯨꯗ ꯀꯔꯃꯁꯤꯡꯁꯦ ꯈꯪꯉꯤꯁꯤꯅ ꯏꯁꯥꯒꯤ ꯒꯨꯗ ꯚꯤꯖꯟ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯅꯤ ꯕꯦꯗ ꯀꯔꯃꯁꯤꯡꯁꯦ ꯏꯁꯥꯗ ꯐꯠꯇꯕ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯊꯣꯛꯂꯛꯀꯗꯧꯕ ꯂꯩꯔꯒꯗꯤ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯍꯧꯅꯕ ꯀꯥꯔꯠꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯅꯤꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯄꯥꯏꯜ ꯏꯒꯤ ꯑꯣꯏꯕ ꯒꯨꯗ ꯑꯦꯟ ꯕꯦꯗ ꯀꯔꯃꯒꯤ ꯔꯤꯗꯤꯡꯁꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯍꯦ ꯒꯥꯏꯁ ꯁꯣ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯄꯥꯏꯜ ꯕꯤ ꯀꯣ ꯄꯥꯏꯜ ꯕꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯄꯤꯡꯛ ꯀꯦꯟꯗꯜꯁꯦ ꯆꯨꯁ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯒꯨꯗ ꯀꯔꯃ ꯂꯩꯒꯦ ꯀꯔꯤ ꯕꯦꯗ ꯀꯔꯃ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯔꯤꯗꯤꯡꯁꯦ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯗꯣ ꯒꯨꯗ ꯀꯔꯃ ꯍꯥꯏꯁꯤꯅ ꯍꯣꯏ ꯏꯁꯥꯒꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯗꯥꯎ ꯌꯥꯕ ꯑꯐꯕ ꯌꯨꯅꯤꯚꯔꯁꯅ ꯄꯤꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯑꯐꯕ ꯊꯧꯒꯥꯏ ꯈꯔ ꯇꯧꯔꯨꯕꯒꯤ ꯂꯥꯛꯄ ꯔꯤꯇꯔꯟꯗꯣ ꯑꯣꯏꯗꯣꯏꯅꯤ ꯕꯦꯗ ꯀꯔꯃ ꯍꯥꯏꯁꯤꯅ ꯏꯁꯥꯅ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤ ꯂꯥꯛꯄ ꯀꯔꯃ ꯑꯣꯏꯕ ꯌꯥꯏ ꯑꯁꯣꯏꯕ ꯏꯁꯥꯅꯗꯤ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯕ ꯑꯁꯣꯏꯕ ꯈꯔ ꯇꯧꯔꯨꯕꯒꯤ ꯀꯔꯃ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯔꯒꯁꯨ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯏꯁꯥꯗ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯌꯨꯅꯤꯚꯔꯁꯅ ꯄꯤꯕꯤꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯀꯔꯃ ꯈꯔ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯣ ꯒꯨꯗ ꯀꯔꯃ ꯌꯦꯡꯉꯤꯁꯤꯅ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯑꯐꯕ ꯂꯥꯛꯀꯗꯧꯕ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯍꯥꯏꯐꯦꯠ ꯑꯦꯋꯦꯌꯔꯅꯦꯁꯇꯨ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯕꯦꯗ ꯀꯔꯃꯁꯤꯅ ꯕꯦꯗ ꯀꯔꯃꯗꯣ ꯍꯦꯛꯇ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯊꯣꯛꯂꯛꯑꯒꯁꯨ ꯀꯔꯤ ꯄ꯭ꯔꯤꯀꯣꯁꯟꯁ ꯂꯧꯍꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯅꯕꯀꯣ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯏꯜ ꯕꯤꯒꯤ ꯑꯣꯏꯅ ꯀꯥꯔꯠꯁꯦ ꯀꯔꯤ ꯂꯩꯒꯦ ꯏꯁꯥꯒꯤ ꯒꯨꯗ ꯀꯔꯃ ꯑꯦꯟ ꯕꯦꯗ ꯀꯔꯃꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯗ ꯂꯚꯔꯁ ꯀꯣ Nine of Wands, Wheel of Fortune, the Page of Swords, Five of Wands, Knight of Pentacles ko. Judgment. So, pile Bꯒꯤ ꯑꯣꯏꯅ good karma, bad karmaꯒꯤꯗꯃꯛꯇ ꯀꯥꯔꯗꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ good karmaꯗꯅ ꯀꯔꯤ ꯄꯤꯒꯦ bad karmaꯗꯅ ꯀꯩ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯀꯥꯔꯗꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯏꯁꯥꯗ ꯑꯗꯨꯝ ꯂꯥꯏꯛ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯂꯩꯍꯧꯅꯕ ꯅꯠꯇ꯭ꯔꯒꯅ ꯊꯣꯛꯀꯗꯧꯕ ꯂꯩꯔꯒꯁꯨ ꯄ꯭ꯔꯤꯀꯣꯁꯟ ꯑꯃ ꯂꯧꯍꯧꯅꯕꯅ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯇꯧꯖꯕꯅꯤꯀꯣ ꯑꯗꯨ ꯌꯦꯡꯉꯁꯦ ꯄꯥꯏꯜ ꯕꯤꯒꯤ ꯑꯣꯏꯅ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨꯀꯣ So first ꯑꯩꯈꯣꯏ ꯂꯚꯔꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯄꯥꯏꯜ ꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ in terms of relationships and friendship ꯀꯨꯝꯕꯗ ꯏꯁꯥꯅ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯀꯥꯏꯅ ꯈꯟꯖꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯣ ꯑꯗꯒꯤ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯁꯥꯒꯤ ꯏꯁꯥꯅ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯅꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯑꯣꯔ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯏꯁꯥꯒꯤ ꯕꯦꯇꯔ ꯍꯥꯐꯇꯨꯗꯒꯤꯀꯣ ꯏꯁꯥꯗ ꯑꯗꯨꯝ ꯏꯁꯥꯅ ꯀꯩꯅꯣꯝꯃ ꯇꯧꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯐꯨꯜꯂꯤ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯔꯛꯄ ꯃꯣꯏꯅꯀꯣ ꯍꯥꯏꯗꯤ ꯏꯁꯥꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯐꯪꯕ ꯏꯁꯥꯗ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯀꯩꯅꯣꯝꯃ ꯍꯣꯠꯅꯒꯦꯅ ꯈꯟꯕꯁꯦ ꯏꯁꯥꯒꯤ ꯌꯥꯝꯅ ꯅꯛꯅꯔꯤꯕ ꯄꯔꯁꯟꯁꯤꯡꯗꯨꯅ ꯏꯁꯥꯕꯨ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯈꯪꯕꯤꯕ ꯄꯔꯁꯟꯁꯤꯡꯗꯨꯅ ꯏꯁꯥꯒꯤ ꯃꯨꯠꯁ ꯑꯦꯟ ꯏꯃꯣꯁꯟꯁꯦ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯒ ꯏꯁꯥꯒꯤꯗꯃꯛꯇ ꯁ꯭ꯇꯔꯣꯡ ꯕꯦꯁ ꯑꯣꯏꯅ ꯂꯦꯞꯄꯤꯕ ꯏꯁꯥꯒꯤ ꯕꯦꯛꯕꯣꯟ ꯑꯣꯏꯅ ꯂꯦꯞꯄꯤꯕ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯏꯁꯥꯅꯗꯤ ꯄꯥꯡꯊꯣꯛꯀꯗꯧꯕ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯒꯤ ꯃꯅꯤꯡꯗ ꯌꯥꯝ ꯁ꯭ꯇꯔꯣꯡꯂꯤ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯅ ꯂꯦꯞꯄꯤꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯊꯦꯡꯅꯒꯅꯤꯕ ꯑꯗꯨꯅ ꯏꯁꯥꯒꯤ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯣ ꯁꯤꯕ꯭ꯂꯤꯡꯁ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯕꯦꯁ ꯐ꯭ꯔꯦꯟड्ꯁ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯔ ꯕꯦꯇꯔ ꯍꯥꯐꯇ ꯑꯣꯏꯔꯣ ꯃꯣꯏꯗꯒꯤ ꯑꯗꯨꯝ ꯌꯥꯝ ꯁ꯭ꯇꯔꯣꯡ ꯁꯞꯄꯣꯔꯠ ꯐꯪꯕ ꯏꯁꯥꯅ ꯀꯩꯅꯣꯝꯃ ꯇꯧꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯊꯕꯛꯇꯣ ꯏꯁꯥꯅ ꯄꯥꯡꯊꯣꯛꯀꯗꯧꯕ ꯑꯣꯏꯔꯒꯁꯨ ꯏꯁꯥꯒꯤ ꯕꯦꯛꯕꯣꯟ ꯑꯣꯏꯅ ꯃꯣꯏꯅ ꯂꯦꯞꯄꯤꯔꯛꯀꯗꯧꯕ ꯁꯤꯒꯨꯝꯕꯁꯦ ꯏꯁꯥꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ
ꯑꯐꯕ ꯕꯦꯛꯕꯣꯟ ꯑꯣꯏꯅ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯏꯁꯥꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯑꯐꯕ ꯀꯩ ꯍꯥꯏꯅꯤ ꯒꯨꯗ ꯀꯔꯃ ꯑꯃꯅꯦꯕ ꯃꯔꯝꯗꯤ ꯂꯥꯏꯐꯇ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯕ ꯄꯥꯔꯠꯅꯔꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯏꯁꯥꯗꯗꯤ ꯑꯗꯨꯒꯨꯝꯕ ꯔꯤꯂꯦꯁꯟꯒꯨꯝꯕꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯗꯤ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯁꯦ ꯌꯥꯝ ꯑꯐꯕ ꯒꯨꯗ ꯀꯔꯃ ꯑꯃꯅꯤ ꯍꯥꯏꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯄꯥꯏꯜ ꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯊꯪꯗ ꯋꯤꯜ ꯑꯣꯐ ꯐꯣꯔꯆꯨꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯣ ꯋꯤꯜ ꯑꯣꯐ ꯐꯣꯔꯆꯨꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯁꯦ ꯂꯥꯏꯐꯇ ꯂꯛ ꯂꯩꯕ ꯑꯃꯗꯤ ꯗꯥꯎ ꯌꯥꯕ ꯄꯔꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯋꯦꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯒꯨꯗ ꯀꯔꯃ ꯑꯣꯏꯅ ꯀꯩ ꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯅ ꯀꯩꯅꯣꯝꯃ ꯊꯧꯗꯣꯛ ꯑꯃꯗ ꯑꯣꯔ ꯏꯁꯨ ꯑꯃꯗ ꯏꯁꯥꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯒ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯒꯤꯞ ꯑꯞ ꯇꯧꯔꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯃꯍꯩ ꯆꯥꯗ꯭ꯔꯦ ꯀꯥꯏꯅ ꯈꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯂꯥꯁ ꯃꯣꯃꯦꯟꯗ ꯏꯁꯥꯒꯤ ꯂꯛꯁꯦ ꯑꯗꯨꯝ ꯒꯨꯗ ꯁꯥꯏꯗꯇ ꯇꯔꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯏꯁꯥꯅ ꯑꯣꯏꯔꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯝꯕꯁꯦ ꯁꯠ ꯂꯥꯎꯅ ꯑꯗꯨꯝ ꯑꯣꯏꯊꯣꯔꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄꯒꯨꯝꯕ ꯑꯗꯒꯤ ꯏꯁꯥꯅ ꯂꯛ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯅ ꯈꯟꯕ ꯖꯒꯥꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯛ ꯑꯗꯨꯝ ꯑꯣꯄꯟ ꯑꯞ ꯇꯧꯔꯛꯄꯒꯨꯝꯕ ꯑꯗꯨꯒ ꯏꯁꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯈꯟꯖꯔꯝꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯏꯁꯥꯗ ꯃꯤꯟꯁ ꯑꯃ ꯄꯤꯔꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯒꯨꯗ ꯀꯔꯃ ꯑꯣꯏꯅ ꯄꯤꯌꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯖꯒꯥꯗ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩ ꯀꯥꯏꯅ ꯍꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯖꯒꯥꯗ ꯑꯗꯨꯝ ꯂꯛꯁꯦ ꯐꯪꯕꯒꯨꯝꯕ ꯑꯗꯒꯤ ꯂꯛꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯔꯒ ꯂꯩꯕꯒꯨꯝꯕ ꯑꯗꯨꯒ ꯌꯥꯗ꯭ꯔꯦ ꯑꯣꯏꯔꯔꯣꯏ ꯀꯥꯏꯅ ꯈꯟꯕ ꯖꯒꯥꯗꯁꯨ ꯑꯗꯨꯝ ꯑꯣꯏꯊꯣꯔꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯣꯔ ꯆꯥꯟꯁꯦꯁ ꯐꯪꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯦ ꯏꯁꯥꯒꯤ ꯒꯨꯗ ꯀꯔꯃ ꯑꯣꯏꯅ ꯄꯤꯌꯦꯕꯀꯣ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯥꯔꯠꯁꯦ ꯄꯦꯖ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯤꯒꯤ ꯄꯦꯖ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯅꯕ ꯑꯣꯏꯒꯦꯔꯥ ꯈꯪꯅꯗꯕ ꯑꯣꯏꯒꯦꯔꯥ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯦꯔꯤꯁꯃꯦꯇꯤꯛ ꯑꯣꯏꯕ ꯑꯗꯒꯤ ꯑꯥꯎꯠꯒꯣꯌꯤꯡ ꯑꯦꯟ ꯚꯤꯖꯤꯂꯦꯟ ꯄꯔꯁꯅꯦꯂꯤꯇꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯄꯔꯁꯅꯦꯂꯤꯇꯤ ꯄꯣꯖꯦꯁ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯒꯅꯤꯕꯀꯣ ꯑꯗꯨꯒ ꯏꯁꯥꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯣꯠꯀꯦꯅ ꯈꯟꯕꯁꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯒ꯭ꯔꯨꯞ ꯄꯨꯟꯕꯗ ꯀꯩꯅꯣꯝꯃ ꯄꯥꯡꯊꯣꯛꯀꯦꯅ ꯈꯟꯕꯁꯦ ꯏꯁꯥꯗ ꯑꯗꯨꯝ ꯑꯥꯏꯗꯤꯌꯥꯒꯨꯝꯕꯁꯦ ꯏꯁꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯄꯨꯊꯣꯛꯄꯒꯨꯝꯕ ꯑꯗꯒꯤ ꯐꯣꯔꯁꯁꯤꯡ ꯍꯥꯏꯗꯤ ꯑꯗꯨꯝ ꯐ꯭ꯌꯨꯆꯔꯗ ꯊꯣꯛꯂꯛꯀꯗꯕꯁꯦ ꯆꯞ ꯆꯥꯕ ꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯒꯁꯨ ꯁꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯀꯥꯏꯅ ꯏꯁꯥꯅ ꯑꯦꯖ꯭ꯌꯨꯝ ꯇꯧꯕꯁꯦ ꯍꯦꯛꯇ ꯊꯣꯛꯀꯟꯕꯒꯨꯝꯕꯀꯣ ꯍꯥꯏꯗꯤ ꯁꯤ ꯑꯣꯏꯔꯛꯇꯧ ꯃꯥꯜꯂꯤꯅꯦ ꯁꯤ ꯊꯣꯛꯂꯛꯇꯧ ꯃꯥꯜꯂꯤꯅꯦ ꯀꯥꯏꯅ ꯏꯁꯥꯅ ꯑꯦꯖ꯭ꯌꯨꯝ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤ ꯈꯟꯕꯁꯦ ꯍꯦꯛꯇ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯣꯏꯊꯣꯛꯀꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄꯔꯁꯅꯦꯂꯤꯇꯤ ꯏꯁꯥꯗ ꯑꯗꯨꯝ ꯄꯣꯖꯦꯁ ꯇꯧꯋꯦ ꯑꯗꯨꯒ ꯂꯥꯏꯐꯇ ꯏꯁꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯋꯦꯜ ꯄ꯭ꯔꯤꯄꯦꯌꯔꯗ ꯑꯣꯏꯅ ꯀꯩꯅꯣꯝꯃ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯑꯦꯐꯔꯠ ꯐꯖꯅ ꯊꯥꯗꯕ ꯖꯒꯥꯗꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯐꯪꯒꯗꯧꯕ ꯂꯩꯌꯦꯅ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯄꯤꯌꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯑꯗꯨꯝ ꯇꯧꯔꯨꯕ ꯖꯒꯥꯗ ꯀꯩꯅꯣꯝꯃ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯦꯅ ꯈꯟꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯍꯣꯠꯅꯒꯦꯅ ꯈꯟꯕꯁꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯄ꯭ꯔꯤꯄꯦꯌꯔꯗ ꯑꯣꯏꯔꯒ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯗꯨꯝ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯕꯒꯤ ꯚꯤꯖꯟ ꯄꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯊꯪꯗ ꯅꯥꯏꯠ ꯑꯣꯐ ꯄꯦꯟꯇꯦꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯅꯥꯏꯠ ꯑꯣꯐ ꯄꯦꯟꯇꯦꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯁꯦ ꯄꯔꯁꯅꯦꯂꯤꯇꯤꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯈꯤꯇꯪ ꯁ꯭ꯇꯕꯔꯟ ꯑꯣꯏꯕ ꯍꯥꯏꯗꯤ ꯏꯁꯥꯅ ꯋꯥꯟꯁ ꯂꯦꯞꯈꯤꯕ ꯖꯒꯥꯗꯒꯤ ꯋꯥꯈꯜꯁꯦ ꯍꯣꯡꯒꯟꯗꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯥꯅ ꯁꯤꯃꯅ ꯆꯨꯝꯃꯦꯅ ꯈꯟꯈꯤꯕꯁꯦ ꯑꯗꯨꯝ ꯆꯨꯝꯃꯦꯅ ꯈꯜꯂꯒꯁꯨ ꯍꯣꯠꯅꯗꯣꯏꯅꯤ ꯑꯗꯨꯒ ꯑꯆꯨꯝꯕꯁꯨ ꯑꯗꯨꯝ ꯑꯣꯏꯔꯝꯕꯒꯨꯝꯕ ꯑꯗꯨꯒ ꯍꯣꯠꯅꯕꯗ ꯏꯁꯥꯅ ꯀꯩꯒꯨꯝꯕ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕꯤꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯊꯕꯛ ꯑꯃ ꯑꯣꯏꯔꯔꯣꯏꯗ꯭ꯔꯅ ꯈꯜꯂꯒ ꯑꯦꯐꯔꯠꯇꯤ ꯑꯗꯨꯝ ꯊꯥꯗꯔꯒ ꯍꯣꯠꯅꯕꯁꯦ ꯑꯣꯏꯔꯣꯏꯗꯕꯒꯤ ꯃꯑꯣꯡ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯚꯤꯖꯟꯒꯨꯝꯕ ꯑꯗꯨꯝ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯏꯁꯥꯗꯤ ꯍꯣꯠꯅꯖꯃꯟ ꯂꯦꯝꯅ ꯁꯨꯃꯥꯡ ꯃꯥꯡꯉꯣꯏꯗꯕ ꯑꯗꯒꯤ ꯏꯁꯥꯗ ꯑꯗꯨꯝ ꯂꯛꯁꯦ ꯑꯗꯨꯝ ꯁꯔꯥꯎꯟ ꯇꯧꯔꯒ ꯏꯁꯥꯒꯤ ꯐꯦꯚꯔꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯕ ꯏꯁꯥꯅ ꯂꯛ ꯌꯥꯝ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯗꯥꯎ ꯌꯥꯝ ꯌꯥꯗ꯭ꯔꯕꯅꯤ ꯀꯥꯏꯅ ꯈꯟꯖꯔꯁꯨ ꯖꯒꯥ ꯈꯔ ꯑꯗꯨꯝ ꯂꯛꯁꯦ ꯇꯨꯡꯉꯒ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯒꯨꯗ ꯀꯔꯃꯁꯦ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒꯗꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯂꯦꯝꯅ ꯃꯥꯡꯉꯣꯏꯗꯕ ꯂꯛꯁꯦ ꯏꯁꯥꯒꯤ ꯐꯦꯚꯔꯗ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯁ꯭ꯇꯕꯔꯅꯦꯁ ꯏꯁꯥꯒꯤ ꯑꯈꯥꯡ ꯀꯟꯕ ꯑꯅꯝ ꯀꯟꯕꯁꯦ ꯏꯁꯥꯗ ꯐꯦꯚꯔ ꯑꯗꯨꯝ ꯑꯣꯏꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯏꯁꯥꯒꯤ ꯒꯨꯗ ꯀꯔꯃꯅꯦꯕꯀꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯁꯥꯒꯤ ꯅꯦꯒꯦꯇꯤꯚ ꯑꯣꯔ ꯕꯦꯗ ꯀꯔꯃꯔꯣꯝꯗ ꯂꯥꯛꯆꯒꯦ ꯑꯗꯣ ꯅꯦꯒꯦꯇꯤꯚ ꯑꯣꯔ ꯕꯦꯗ ꯀꯔꯃ ꯍꯥꯏꯔꯒ ꯁꯤꯁꯦ ꯏꯁꯥꯒꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯐꯠꯇꯕ ꯏꯁꯥꯗ ꯊꯦꯡꯅꯕ ꯌꯥꯕꯁꯤꯡꯁꯤꯗꯒꯤ ꯏꯁꯥꯅ ꯀꯩꯀꯩ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯌꯦꯡꯕꯤꯍꯧꯅꯕꯅꯤ ꯑꯗꯨꯒ ꯁꯤꯃꯛ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯣꯔ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯆꯠꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩꯕꯅꯤꯅ ꯏꯁꯥꯅ ꯆꯦꯛꯁꯤꯟꯅ ꯁꯤꯒꯤ ꯖꯒꯥꯁꯤꯗꯗꯤ ꯆꯦꯛꯁꯤꯟꯅ ꯆꯠꯄ ꯉꯝꯅꯅꯕꯅꯦꯕꯀꯣ ꯐꯥꯔꯁ ꯑꯦꯟ ꯐꯣꯔꯃꯣꯁ 5 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯤꯒꯤ 5 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯂꯥꯏꯐꯇ ꯑꯗꯨꯝ ꯏꯁꯥꯁꯦ ꯃꯤꯅꯗꯤ ꯈꯔ ꯀꯜꯂꯛ ꯈꯝꯕꯟꯕ ꯌꯦꯡꯁꯤꯟꯕ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯏꯁꯥꯅ ꯆꯥꯎꯈꯠꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯒꯜꯂꯤ ꯑꯗꯨꯅ
ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯃꯤꯅ ꯌꯦꯡꯁꯤꯜꯂꯛꯄ ꯈꯣꯠꯆꯤꯜꯂꯛꯄꯗꯒꯤ ꯐ꯭ꯔꯁꯇ꯭ꯔꯦꯇꯤቭ ꯑꯣꯏꯕ ꯁꯥꯎꯅꯤꯡꯕꯒꯨꯝꯕ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯎꯒꯜꯂꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯑꯗꯨꯝ ꯗꯤꯐꯤꯀꯜꯇꯤꯁ ꯈꯔꯁꯨ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯏꯁꯥꯒꯤ ꯏꯃꯣꯁꯟꯁꯀꯨꯝꯕ ꯑꯁꯥꯎꯕꯒꯨꯝꯕꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯆꯠꯅꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯏꯁꯥꯁꯦ ꯀꯥꯟꯅꯗꯕ ꯃꯤꯒ ꯃꯔꯩ ꯌꯦꯠꯅꯕ ꯑꯗꯒꯤ ꯀꯥꯟꯅꯗꯕ ꯃꯤꯒ ꯀꯟꯐ꯭ꯂꯤꯛ ꯑꯃꯗ ꯌꯥꯎꯁꯟꯕꯒꯨꯝꯕ ꯃꯔꯩ ꯌꯦꯠꯅꯕ ꯈꯠꯅ ꯆꯩꯅꯕ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯅꯅꯕ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯥꯅ ꯌꯥꯔꯤꯈꯩ ꯀꯥꯟꯅꯗꯕ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯕ ꯑꯃꯗꯤ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯔꯨꯕꯗ ꯏꯁꯥꯗ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏꯗꯕ ꯃꯤꯁꯤꯡꯒ ꯈꯠꯅ ꯆꯩꯅꯕ ꯃꯔꯩ ꯌꯦꯠꯅꯕꯒꯨꯝꯕꯁꯤ ꯌꯥꯔꯤꯈꯩ ꯇꯧꯗꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯥꯏꯐꯀꯤ ꯅꯦꯒꯦꯇꯤቭ ꯀꯔꯃ ꯑꯣꯏꯅ ꯀꯩ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯅ ꯀꯛ ꯌꯦꯡꯁꯜꯂꯒ ꯈꯠꯅꯕ ꯍꯧꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯈꯠꯅꯕ ꯃꯔꯩ ꯌꯦꯠꯅꯕꯗꯨꯗꯒꯤ ꯏꯁꯥꯒꯤ ꯔꯤꯄꯨꯇꯦꯁꯟ ꯁꯣꯛꯅꯕ ꯑꯣꯔ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯉꯥꯡꯕ ꯑꯣꯏꯔꯛꯅꯕ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏꯑꯕ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯌꯥꯔꯤꯈꯩ ꯀꯥꯟꯅꯗꯕ ꯃꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯑꯦꯚꯣꯏꯗ ꯇꯧꯕ ꯑꯗꯨꯒ ꯀꯥꯟꯅꯗꯕ ꯃꯤꯅ ꯉꯥꯡꯅꯔꯦ ꯈꯣꯠꯅꯔꯦꯅ ꯆꯪꯁꯤꯜꯂꯒ ꯃꯔꯩ ꯌꯦꯠꯅꯕ ꯈꯠꯅ ꯆꯩꯅꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯔꯤꯈꯩ ꯇꯧꯗꯅꯕ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯃꯊꯪꯗ 9 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ 9 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯤꯁꯦ ꯑꯃꯔꯣꯝꯗꯗꯤ ꯅꯦꯒꯦꯇꯤቭ ꯀꯔꯃꯗꯤ ꯑꯣꯏꯔꯒꯁꯨ ꯄꯣꯖꯤꯇꯤቭ ꯀꯔꯃꯅꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯒꯦꯀꯣ ꯃꯔꯝꯗꯤ ꯑꯩ ꯀꯥꯔꯠꯁꯤꯅ ꯀꯩ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯂꯥꯏꯐꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯖꯒꯥ ꯈꯔꯗꯀꯣ ꯁꯇ꯭ꯔꯒꯜ ꯇꯧꯔꯒ ꯑꯣꯏꯔꯔꯣꯏꯅ ꯈꯪ ꯇꯥꯔꯒꯁꯨ ꯏꯁꯥꯗ ꯒꯤꯞ ꯑꯞ ꯇꯧꯕ ꯉꯝꯗꯕꯒꯨꯝꯕ ꯑꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯍꯣꯞ ꯑꯃ ꯑꯗꯨꯝ ꯂꯩꯕꯒꯨꯝꯕ ꯑꯗꯨꯅ ꯏꯁꯥꯁꯦ ꯌꯥꯝ ꯊꯤꯅ ꯑꯦꯛꯖꯣꯁꯇꯦꯠ ꯑꯣꯏꯔꯒꯁꯨ ꯇꯥꯏꯌꯔꯠ ꯑꯣꯏꯔꯒꯁꯨ ꯋꯥꯔꯒꯁꯨ ꯏꯁꯥꯅ ꯍꯣꯠꯅꯈꯤꯕ ꯖꯒꯥꯁꯤꯗ ꯒꯤꯞ ꯑꯞ ꯇꯧꯅꯤꯡꯗꯕꯒꯨꯝꯕ ꯒꯤꯞ ꯑꯞ ꯇꯧꯕ ꯉꯝꯗꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯏꯁꯥꯒꯤ ꯅꯦꯒꯦꯇꯤቭ ꯀꯔꯃꯅꯤꯅ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯥꯏ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯇ ꯏꯁꯥꯅ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏꯅ ꯈꯟꯕ ꯊꯕꯛꯇ ꯑꯣꯔ ꯌꯥꯔꯔꯣꯏꯅ ꯈꯟꯕ ꯖꯒꯥꯗ ꯑꯗꯨꯝ ꯌꯥꯔꯛꯄ ꯌꯥꯕꯒꯤ ꯂꯛ ꯑꯦꯟ ꯐꯦꯚꯔ ꯈꯔ ꯑꯗꯨꯝ ꯏꯁꯥꯒꯤꯗꯃꯛꯇ ꯑꯣꯄꯟ ꯑꯞ ꯇꯧꯔꯛꯄ ꯌꯥꯏ ꯏꯁꯥꯅ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏꯅ ꯈꯟꯕ ꯖꯒꯥꯗ ꯏꯁꯥꯒꯤ ꯗꯣꯔ ꯈꯔ ꯑꯗꯨꯝ ꯑꯣꯄꯟ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯗꯅꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯦꯛꯖꯣꯁꯇꯦꯠ ꯑꯣꯏꯔꯒ ꯇꯥꯏꯌꯔꯠ ꯑꯣꯏꯔ ꯐꯥꯎꯕ ꯒꯤꯞ ꯑꯞ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯖꯒꯥꯗꯣ ꯁ꯭ꯇꯤꯛ ꯇꯧꯔꯤꯕ ꯖꯒꯥꯗꯣ ꯑꯗꯨꯗꯨꯗ ꯈꯤꯇꯪꯒ ꯍꯦꯟꯅ ꯈꯥꯡꯉꯒꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏꯅ ꯈꯜꯂꯝꯕ ꯄꯣꯠꯇꯣ ꯑꯣꯏꯊꯣꯔꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯨ ꯑꯗꯨꯝ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯅꯦꯒꯦꯇꯤꯚ ꯀꯔꯃꯁꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯍꯣꯠꯅꯈꯤꯕ ꯖꯒꯥꯗ ꯑꯗꯨꯝ ꯁ꯭ꯇꯤꯛ ꯇꯧꯒꯟꯕ ꯉꯁꯥꯏꯒꯤ ꯁ꯭ꯇꯕꯔꯅꯦꯁꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯝ ꯀꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯔꯣꯏ ꯑꯣꯏꯔꯣꯏꯅ ꯈꯜꯂꯒꯁꯨ ꯑꯗꯨꯝ ꯋꯥꯔꯒꯁꯨ ꯇꯥꯏꯌꯔꯠ ꯑꯣꯏꯔꯒꯁꯨ ꯒꯤꯞ ꯑꯞ ꯇꯧꯕ ꯉꯝꯗꯕ ꯁꯤꯁꯦ ꯏꯁꯥꯒꯤ ꯅꯦꯒꯦꯇꯤꯚ ꯀꯔꯃ ꯑꯣꯏꯅꯤ ꯍꯥꯏꯔꯒꯁꯨ ꯑꯃꯔꯣꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯅꯝ ꯀꯜꯂꯒ ꯍꯣꯠꯅꯕ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯕꯗꯣ ꯈꯔꯒ ꯈꯥꯡꯉꯒꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯑꯣꯐ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯨ ꯑꯃꯨꯛ ꯂꯩꯔꯤꯅꯤꯅ ꯒꯨꯗ ꯀꯔꯃ ꯕꯦꯗ ꯀꯔꯃ ꯑꯅꯤꯃꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯋꯦꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯋꯥꯔꯒꯁꯨ ꯋꯥꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯄꯅꯤꯡ ꯑꯃ ꯂꯥꯛꯄ ꯌꯥꯕꯅꯤꯅ ꯅꯦꯒꯦꯇꯤꯚ ꯀꯔꯃꯁꯨ ꯑꯣꯏ ꯄꯣꯖꯤꯇꯤꯚ ꯀꯔꯃꯁꯨ ꯑꯣꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯊꯪꯗ ꯖꯠꯁꯃꯦꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯀꯔꯤ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯂꯥꯏꯐꯇ ꯏꯁꯥꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯊꯕꯛ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯃꯤꯅ ꯑꯗꯨꯝ ꯖꯠꯖ ꯇꯧꯗꯣꯏꯒꯤ ꯍꯥꯏꯗꯤ ꯑꯁ ꯃꯥꯗꯤ ꯑꯗꯨ ꯇꯧꯕꯅꯤ ꯑꯗꯥ ꯇꯧꯕꯅꯤ ꯍꯥꯏꯅ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯉꯥꯡꯅꯗꯣꯏꯒꯤ ꯑꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯄꯤꯕꯤꯅꯕ ꯃꯤ ꯃꯁꯤꯡ ꯋꯥꯠꯂꯣꯏ ꯑꯗꯨꯒ ꯖꯠꯖ ꯇꯧꯕꯤꯅꯕ ꯉꯥꯡꯕꯤꯅꯕ ꯁꯛꯄꯤꯅꯕ ꯇꯥꯛꯄꯤꯅꯕ ꯇꯥꯛꯄꯁꯦ ꯑꯐꯕꯔꯣꯝꯗ ꯇꯥꯛꯄ ꯐꯠꯇꯕꯔꯣꯝꯗ ꯇꯥꯛꯄ ꯑꯗꯨꯃꯥꯏꯅ ꯖꯠꯖ ꯇꯧꯕꯤꯅꯕ ꯈꯣꯠꯄ ꯃꯤꯁꯦ ꯃꯁꯤꯡ ꯋꯥꯠꯂꯣꯏꯕ ꯑꯗꯨꯅ ꯂꯥꯏꯐꯇ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯑꯆꯧꯕ ꯖꯒꯥ ꯑꯣꯏꯒꯦꯔꯥ ꯀꯩ ꯍꯥꯏꯅꯤ ꯑꯔꯥꯏꯕ ꯖꯒꯥ ꯑꯣꯏꯒꯦꯔꯥ ꯑꯔꯨꯕ ꯖꯒꯥ ꯑꯣꯏꯒꯦꯔꯥ ꯏꯁꯥꯁꯦ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯖꯠꯁꯃꯦꯟꯗꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯃꯥꯌꯣꯛꯅꯒꯅꯤꯕ ꯃꯤꯅ ꯂꯥꯟꯅ ꯖꯠꯖ ꯇꯧꯕꯤꯕ ꯑꯣꯔ ꯒꯨꯗ ꯋꯦꯗ ꯖꯠꯖ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯖꯠꯁꯃꯦꯟ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯀꯅꯤꯕ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯒꯨꯝꯕꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯟꯕꯤꯒꯅꯨ ꯃꯤꯅ ꯉꯥꯡꯅꯔꯦ ꯁꯛꯅꯔꯦꯅ ꯌꯥꯝ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯠ ꯑꯣꯏꯕꯒꯨꯝꯕ ꯇꯧꯕꯤꯒꯅꯨ ꯑꯗꯒꯤ ꯀꯥꯟꯅꯗꯕ ꯃꯤꯒ ꯑꯣꯟꯁꯤꯜꯂꯒ ꯃꯔꯩ ꯌꯦꯠꯅꯕ ꯉꯥꯡꯅ ꯁꯛꯅꯕꯒꯨꯝꯕꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ ꯏꯁꯥꯒꯤ ꯏꯊꯧꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯖꯠꯁꯃꯦꯟꯁꯦ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯍꯣꯏ ꯑꯦꯚꯣꯏꯗ ꯇꯧꯕ ꯌꯥꯕꯈꯩ ꯐꯠꯇꯕꯈꯩꯗꯤ ꯂꯣꯏ ꯑꯦꯚꯣꯏꯗ ꯇꯧꯊꯣꯛꯄꯤꯈꯣ ꯍꯥꯏꯕꯅꯦꯕꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦ ꯄꯥꯏꯜꯕꯤꯒꯤ ꯑꯣꯏꯅꯁꯨ ꯒꯨꯗ ꯀꯔꯃ ꯕꯦꯗ ꯀꯔꯃꯒꯤ ꯔꯤꯗꯤꯡꯁꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ